India amadi Pakistan Khutlai Lingba Leibak ani si kanana sakti leiba heli kanana lingba heli Video si hodringai mangwinana kuki narco terrorism is a turkey blonde kana magina mapuruiba kana magina pukpa kana gina mabung mopa sena kainara loina ni isagi ium haibdo tangoi takrabasingi miracle tengkha khula lengduna semjaba arthana yomla ishe amakhakiling ai description da hapcharungai description da mayamgi pungning jingsinjari soidana tabiyo Mr. Sanguri hai khambi mai wai haura magi yom hauri ai khoi yum do leiram khi drop mama wakatli Pahalgam thugdoki matungdagi India Pakistan leibak ani sigi marakta chungkhaina ba mukhain ki chang se sum hengalakli Sigi Chereksta miyamna khangninglibadi India Pakistan leibak ni si kanana kanbeli kanana kanadagi sakti kiyam heli leibak ani sigi lansangda paishillaga paikhatnariba khui khusuklai sing asi kari karino haibna jingmasing si miyamna yam khangningna langtaknari aduna ngasigi videos dagi koi kumpuraba yeknabani India Pakistan leibak ni sigi langi khusuklai sing amutang changdam nargi yengsi kanana kanbeli haibadai koi mamutana khangminasi Hello friends, get ready for ultimate gaming experience with the most amazing app. It's super easy to use and really fun. Sida tawdisi plan si pukai kitringini sagi winnings but lahu wi wane aduga sidani ekoi sana pamba amount amhekta da sanagi yai kuina ngai ni kai mana chawbu di heli oh yes adi amuka su thoire thaki be amount double the thoire thurpa sales si paytm bank tagi lakthو ani sida dai top game sing su yauri under and over dice head and tail asina sing basing si sanraga daw yar ga dom BMW car iPhone laptops gas price makal mathel mana sing phangbi ya hali registration tawda gi promo code si sinaraga de dom rupees 130,000 amadi 150 free spins phangani link comment da hapchar mage apama sing laibak ingbiyo India Malimgi thakta khwaidagi lani masing yambadgumba mari suba leibakni aduga Pakistani masigi rank si tarani thui subda lai hojik India gi oina leriba active personnel masing asi lakh tara mari lishing yankhai manga ga chamnga yankhai ni aduga Pakistan gi subnagi lakh taruka lishing yankhai mari tani haidi Pakistan gi isna double times or magasu hojik su adum India na hen ki gadori haibani manpower satin helambasna operation amhekta pulap hupsilaga mai pakhanbagi achoba maram ama oiri nongthaki sakti di India gi aircraft puna lishing aniga chani kunmapan lei Pakistan gi na lishing amaga chahum maripu 38 khaktamak lei India gi fighter aircraft chamnga ga tarahumdoini leidi si aduga Pakistan gi na chahum ga kunipan khaktane aduga nongthaki apai bising nongthakta kuina pailaga lehinbi yana bai khoi nongthakta dum thau hanba yaliba aerial tanker India gi taruk lei Pakistan gi na mari masina su India ni hena nongthaki lana su mangam sanjil halaknabagi maram ama oiri Pankha unga paibi helicopter masing da lakpani India gi chanipanga Manipur 38 lei aduga Pakistan ni nasuknagi chahunga humpu 39 tani aduna lanmi hunba khuchuklai hunba adagi naksinna air support pi ba habising matang nasu India na dum lakchara ani frontline fighter jet India gi aring belai Rafale Su MKI Mirage Tejas aduga Pakistan Air Force na maruina mapal tanglisna JF-17 Thunders amadi hanurava F-16s khadadani Laikha leimai da lakpati India gi tank lishing mariga chani ama khin leidi aduga Pakistan gi na lishing aniga satruk kun taretani Nongmei maru madi bomchet nungje changdabi gari den jagi lairisi lak amaga lising ni punipan changa marifu tara marini aduga Pakistan gi disubna gi lising tara tret ka changa tara truk tani masing siyam sathina khenari aduga lan ama mai pan da phikak phain mating pang ni aircraft carrier sin jagdi lingna
ani lei INS Vikran amadi INS Vikramaditya adubu Pakistan gidi aircraft carrier se ama fau leitri sigi fighting machine ani sigi mapaldagi India na nungthaki shakti mafam amhekta da laina phutok halubangam gadori bani amuksu singi shakti de India gi submarine tarani panga lan gi jahaz destroyer tarahundui galai Pakistan gi sumna gi submarine pantani aduga destroyer somata leitri Sigum syllabus na Indian Osindi India gi control makhada dum laina thamkini India gi satellite based surveillance amadi advanced order missile ngakthokna system S400 kasulai Tubat samjilla haribda lebak ni maksi nuclear sakti paiba lebak ngaktadi oiri adubu nuclear sakti sti sinagi dan hekta laina ikoina tok sinaru yabdi na dedo aduna military gi oina di India Manipur gi landa da bukum hai yengle jiragasu power house amadi oiri Pakistan India ga yengnabada yam nobly